ꯀꯩꯅꯣ ꯐꯖꯗ꯭ꯔꯦꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯅꯪ ꯉꯁꯥꯏ ꯑꯗꯨꯝ ꯃꯣꯏ ꯐꯨꯏ ꯀꯨꯅꯣꯒꯦ ꯃꯌꯥꯝ ꯇ꯭ꯌꯨꯁꯟꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡꯁꯦ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯄꯨꯗꯣꯏꯅꯤ ꯀꯔꯝꯕ ꯃꯦꯝꯅ ꯄꯤꯔꯛꯏꯅꯣ ꯑꯁꯤ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯄꯥꯌꯜ ꯃꯦꯝꯅꯅꯦ ꯃꯉꯣꯟꯗ ꯄꯤꯔꯛꯏꯅꯦ ꯑꯁꯤ ꯃꯥꯅ ꯃꯦꯝꯅ ꯑꯁꯤꯒꯤꯁꯦ ꯗ꯭ꯔꯣ ꯇꯧꯔꯕꯅꯦꯕ ꯑꯗꯨꯒ ꯀꯂꯔ ꯚꯔꯤꯗ ꯋꯥꯏꯗꯅꯅꯦ ꯄꯤꯔꯛꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯂꯔꯁꯦ ꯇꯧꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯉꯥꯡꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯦ ꯃꯃꯥꯏꯒꯤꯁꯦ ꯉꯁꯤ ꯄꯨꯍꯧꯗꯦ ꯀꯩ ꯄꯣꯠꯅꯣ ꯍꯥꯏꯁꯦ ꯃꯥꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯄꯤꯔꯛꯄꯁꯦ ꯉꯁꯤ ꯀꯥꯎꯅ ꯄꯨꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯥꯟꯅ ꯇꯧꯔꯤꯁꯦ ꯆꯥꯃꯁꯅ ꯈꯣꯠꯂꯤꯕ ꯏꯁꯤꯡ ꯉꯥꯛꯇ ꯃꯍꯤ ꯉꯥꯛꯇ ꯂꯣꯛ ꯂꯣꯛ ꯂꯥꯎꯔꯤꯕꯣ ꯃꯍꯤꯅ 저기 तरबूज में लाइन के चिंगी ने ꯃꯔꯥꯡ ꯃꯅꯤ कई साथी तरबूज ꯅꯅꯥ ꯃꯈꯥ ꯊꯥꯗꯅꯨ ꯑꯥꯏ ꯍꯥꯎꯁꯨ ꯍꯥꯎꯇꯕꯅꯤ ꯏꯆꯝ ꯆꯝꯕꯅꯤ ꯑꯃꯁꯦ ꯈꯥꯏꯔꯨꯔꯅꯨꯕ ai hào mới sao hào này đây đúng một chiếc tông ꯃꯔꯨ ꯌꯥꯎꯕ꯭ꯔꯥ ꯃꯆꯥ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅꯤ ꯑꯩꯈꯣꯏꯗꯣ ꯉꯁꯤ ꯕꯤꯕꯦꯀꯥꯅꯟꯗ ꯔꯣꯗꯇꯅꯦ ꯕꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯃꯣꯏ ꯌꯨꯝꯗ ꯆꯠꯂꯤꯅꯤ ꯑꯩ ꯂꯥꯏꯠ ꯄꯨꯡ ꯑꯃꯝꯃꯦ ꯑꯗꯣ ꯑꯩ ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯋꯥ ꯉꯥꯡꯉꯩ ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯋꯥ ꯉꯥꯡꯉꯩꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯣꯏꯒꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯜꯂꯤꯕ ꯌꯧꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯦ ꯃꯥ ꯐꯣꯟ ꯇꯧꯔꯦ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯌꯥꯔꯛꯇꯦꯕ ꯆꯥꯛ ꯆꯥꯁꯦꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯧꯕꯒ ꯑꯗꯨꯝ ꯍꯜꯂꯛꯑꯒꯦ ꯍꯥꯏꯅ ꯆꯠꯂꯤꯅꯦꯕ ꯃꯣꯏꯒꯤꯁꯨ ꯇꯤꯐꯤꯟ ꯂꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯁꯣꯝꯗ ꯆꯠꯈꯤꯗ꯭ꯔꯣꯕꯅꯤꯅ ꯇꯤꯐꯤꯟꯗꯣ ꯄꯤꯕꯩ ꯃꯇꯝꯗꯣ ꯐꯔꯛ ꯇꯥꯅꯔꯅꯤꯅ ꯑꯗꯨꯅ ꯇꯤꯐꯤꯟꯗꯣ ꯄꯤꯊꯣꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦꯕ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯃꯥꯅ ꯅꯨꯄꯥꯗꯣ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯥ ꯆꯥꯛ ꯆꯥꯁꯦꯅ ꯍꯥꯏꯔꯛꯏꯕ ꯌꯥꯔꯛꯇꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯄꯥꯗꯨꯁꯨꯅꯦ ꯁꯤꯒꯒꯤ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯒꯤ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯈꯔ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯌꯤꯡꯕꯗꯣ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯁꯦ ꯈꯣꯡꯅ ꯊꯥꯗꯣꯛꯑꯝꯃꯒ ꯃꯥ ꯇꯔꯥꯄꯨꯔ ꯕꯖꯥꯔꯗꯒꯤ ꯑꯌꯤꯡꯕ ꯂꯧꯒꯅ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯣꯡꯅ ꯂꯥꯛꯏꯅꯤ ꯏꯆꯥ ꯑꯅꯤꯒ ꯑꯩꯒ ꯍꯧꯖꯤꯛ ꯀꯦꯕꯤ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯃꯣꯏꯒꯤ ꯒꯥꯔꯤꯁꯦ ꯄꯤꯛꯇ꯭ꯔꯥ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯑꯃ ꯌꯧꯔꯦ ꯑꯣꯟꯊꯔꯤꯔꯣ ꯑꯩꯗ ꯗꯤꯁꯀꯣ ꯇꯧ ꯗꯤꯁꯀꯣ ꯇꯧꯔꯤꯕ ꯅꯪ ꯋꯥꯔꯤꯗ ꯇꯥꯔꯛꯇꯣꯔꯦ ꯅꯨ Disco tꯧꯔꯦ ꯍꯧꯖꯤꯛꯇ ꯌꯥꯔꯇꯦꯀꯣꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯕꯤꯅꯤꯃ ꯑꯩꯈꯣꯏꯁꯨ ꯄꯨꯔꯛꯏ ꯑꯗꯣ ꯀꯩꯅꯣ ꯑꯅꯤꯃꯛ ꯊꯛꯑꯒꯦꯗ ꯀꯩꯅꯣꯅꯦ ꯑꯦꯍꯦ ꯁꯤꯗꯅꯥꯅꯦ ꯈꯥꯡꯗ मम्मी प्रैंक बन गई ꯃꯌꯥꯝ ꯇꯥꯗꯣꯅ ꯂꯩꯕꯤꯔꯛꯏꯕ ꯑꯩ ꯇꯥꯗꯣ ꯑꯗꯨꯝ ꯀꯧꯔꯒꯦꯀꯣ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯃꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯇꯥꯗꯣ ꯑꯗꯨꯝ ꯀꯧꯔꯒꯦ ꯁꯤꯡꯒꯥꯏ ꯊꯝꯈ꯭ꯔꯒꯦꯔꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯕꯅ ꯐꯕꯅꯤ ꯆꯥꯕ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯗꯨꯝ ꯃꯆꯤꯟꯁꯦ ꯉꯥꯏꯍꯥꯛ ꯆꯨꯆꯥ ꯇꯧꯔ ꯇꯣꯃꯤ ꯆꯥꯒ ꯕꯩꯒꯦꯠ ꯅꯍꯥꯟꯗꯤ ꯆꯥꯗꯦ ꯑꯗꯨꯝ ꯃꯌꯥꯝ ꯀꯪꯖꯔꯕ ꯃꯁꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯊꯨꯝꯃꯗꯤ ꯄꯥꯝꯕ ꯆꯥꯛ ꯑꯃꯨꯛ ꯆꯥꯗꯦ प्रज्ञा को मैं चिकन तौदोरी इसे सिदा लोय मसला तैसले डायरेक्ट चिकन हापे
Mana kira kira ini? Oh, khai bốc tâm mùi này chụp theo này. Nhằm chỉ kiến cho học đâu màn rồi á. Anh đi mà màn à, có màn với mà biết đâu là cái này phải trả tiền này. Photo đang nằm cái gì? Masih nupi sih nang saya tu mau thui. Ay, aku nuôi. Masih. Chị. Ê, nụ chị cái gì này rồi nè. Ay, di mau cái nang đâu nè. Aku nuôi chứ. Nhà mình đang cùng với lùi đấy. Mẹ mà cô dịch sặc sắn ở đây. Rồi. Yun. Nunggu wazan na kemarin nanti itu lah. Masih macam mana yang kita karpet itu? Nó vẫn đi ngô. Kan karpet Nó bay nó vẫn đi ngô rồi nè. Dạ mà đi. Ai ơi mình đi. Không ra mà đi. Mẹ em sắc ra đây nè, à ha, tụi mẹ em sắc sân này nè, sắc cái cái gì rồi. Phải vô vạ. Ngang anh đi không? Amma di olang mana pudi kalau elok tu kare. Sing lagi tu ni mana tu kan? Sang mình drama ni mau cari ni tahu deh. Cari dah. Kan kemana kan? Sini apa dah? Mayam sak tu ani je gap tahu ni. Chắc tôi hồi thiêng cho thiêng mà nó lùa đấy, phung tara mà khai cái tara mà ní, phung tara mà khai cái tara mà ní, rồi coi số lời sẽ là cái rất là những gì, video sẽ xoay được đúng lời sẽ là cái zoom dầu rồi cái một cái đi, còn thôi cái vào khang đấy, nên là video sẽ xoay được đúng lời sẽ là cái mà thành vlog tao muốn thành là gì, bye bye từ thôi rồi là, đó, bye bye từ thôi rồi là, bye bye đâu rồi, yeah đấy, mà thành vlog tao muốn thành là gì cơ.